ngasi numida wairam phongkhiba tongan ba Manipuri sipungsing amasum thokhiba thodok wathoksingdagi maruibi ipausing miyamda thamjari hanmada kanglai pakki mairadi gi lakhusaraga laitan pokpi maitei khulgi lawphamda lawkhoi yaru hena kuki miyam kumtharaktuna nauri kapsilaktuna attack sa tharakpadagi asobot lanjaw thoklamgadawri Imphal East District ki manungsana Sagolmang Pukhaw Pangai line da Sagolmang Police Station ki manungsana laidipa laitan pokpi maitei khulgi lawphamsingda Engine sizinaduna lawkhoi ki thabak sa thabada Kangpokpi district ki manungsana laidiba Songphen Kuki Kulgi nupa nupi mayam ama kumtharaklaga lawkhoi yaru haina nauri na singu kapsilaktuna amadi nungthomjelaktuna akanba attack sa tharakre Kuki singna nauri kapsilakpa aduda maitei nupa masa ama nauri maru na panduna aso open angkri hari mafam adugi khunjasna phongdorakpagi matunginadi ngasi ayuk pung nipan makhairom taba matamda laitan pokpi maningi sadu lampaka tainana laidiba maitei gi local singda Engine sizinaduna lawkhoi bi thabok sataki masigi mamangda maphamaduna ngak seliba maudraga manga suba BSF ki company gi kangbuga laitan pokpi gi khunja singa unaduna lawkhoi bi thabok tawba hawragi ngak sen bi thabok tawbi yu haina khangan ki hari khunja singna BSF ki kangbuga yana khiba sigi matungina ngasi ayuk laitan pokpi khulgi sadu lampak maning thangbada leiba lawkhoi bi thabok sataki lawkhoi bi hek horakpaga khangogdana Songphen Kuki Kulgi Kunja nupa nupi kayamban thuraktuna lawkhoi bi yaru heduna lawksilakpaga loinana naurina singba kapsilaktuna khatnaba horaki BSF ki kangbudagi su tear gas cell anirom kaptana kuki singadu tanthona bohonaki aduba kuki singadu mafam adu thadoktana adumak laiki hari pau sitabadagi maknakpada hanadagi hauna laidiba samaga kuntragomdri suba CRPF ki kangbu Assam Rifles personnel singsu thomjilaktun irang adu laksinana bonaki loinana Imphal East ki commando kangbu sulaktuna ngaksenbagi thabakta mateng pangki hari khunjasina phongdorakpagi matunginadi kuki singna laidiba Songphen hairiba khulasi likli thong hairiba thong asigi wangmadani aduga thong asigi maning thangba saruktana laitan pokpigi sadu lampaki maitei gi lakol asi deibani hairiba maitei gi lakol asi kuki singna makhoi gini haiduna lawkhoi bamadi ubuna singbagi thabak sathabi yaroi haiduna thingbagi thaba asi satharakpani lawpari kullom hauji kuki na panduna lekhre maitei gi su lawpanana ba kana honabada BSF company gi Commandant haizaduna ngasi BSF ki khara yauradi phagani haina ngasi lawkhoi bisangone adubu makhoi gi protection PSD law ubra haibabu nongmadi thawai soidana mangbadaba malakle hairi kuki singna satharakli thawong sigi paw mathang tanarakpati khundrakpam sigi manungsana laitan pokpi kulga loinan leidiba Sagolmang Patlaw Yumnam Khunau Yumnam Patlaw amasum Pukhaw Iran Phamamadi Azai Kulgi Kunja Kya Masu Hauzik Laitan Pokpi Kuldu Laktuna Lairari Maduna Kuki Singasi Matang Sana Laksil Hauda Batara with Asoba Lanjawama Tulakpayavik Akibi Yamna Natna Lairi Kunjas in the Pongdorapagi Matunginadi Mapamasi the Ngaksian Viki Tabak Dogduna Ladiba Humdrago Humdoi BSF company gi kangbu laitan pokpi degi athuba matam na lakto pikro makhoi gi mafam da khunja singna thajaba laiti ngasi su nori kapsi laktuna lawkhoi ba thingbagi thabak ko ki singna sa tharakli ba control tobagi mutta lawmi khunja singda makhoina pairi ba nongmai maton onsinduna kak tawdun kian khangan bi thabuk sa tarakhi badu khunja sing atuki matik pnd haina phongdoki kuki singna sa tharakli bi thawong sigi paw mathang ta narakpadi gi BSF ki makok thongbu officer kya amasu thawdok thokpham da thulakre loinana Imphal East District Police amasum commando gi kangbu na su hauji ngak senbigi akanba thabak lokhotuna laidi haidi makasa tharakpo ina topu pawmana wakhalna sagatpa kuki len sengbatuna laiminari ba furup singbu thugaina ba hotnari ba sitokadabani natrabadi chapsala thengna duna madugi pakhum pigani FLCC state asida kuki len haiba mafam leiti wakhalna sagalaga kuki len puthukli ba sina state asida thokli bi irang asigi maroi ba horakpam ama oiri haina Foothill Naga Coordination Committee FLCC Imphal gi mekedi gi phongdorakli FLCC Media Sialna Press Thadorak Pas Chirolamagi matung ina hairibadi wakhalna sagalaga kuki len thonjilaga makhoi gi lam oina bu honari ba sina lamdamasigi Yelhoumi gi lamsing munnana ba madi aseng ba asumba adu mukthatna bu honabani puari digi ekhoina khangma ngamlibadi kuki haibisi lamdamasigi Yelhoumi na te Myanmar amas Bangladesh tagi hajilakpa mian chani Mount Kabru Mount Thangjing amasum SP road haina semdoktuna maming kya thonjiliba siguma thawong singasi khatna ba hawbada natana Yelhoumi singda singnabani
अमरोमदा नागासिंगना खुंदारिबा मफमसिंगना नागागी लमदा हेंजिनना कुकी मिलिटेंट ग्रुपसिंगना बंकर सजिनबा लेफम चफम सजिनबा लंबी थिंजिनबा अमदि मरम चादना सेल खोंबा सिना सिंगबा थवोंसिंग असिना नुंगसी चानना पुनि हिंमिनाबा हाइबा वखलुनदु थुगाइना बहोनबने हादि सिरोल असिना मखा तारिबदि नागागी लमदा संगसिलगा हिंसा सथदुना लम लौक्सिनना बहोनरिबसिंग यावना कुकी मिलिटेंट सिंगी का हेनबा थबक थौरमसिंग असि खुदकता लेपदबने मपानदगी ड्रग अमसुंग खुसु खुलाई क्या पुसिलक्तुना सथरिबा का हेनबा थवोंग असिना लमदम असिगी तंगदु लैताबा फिपम थुगाइहलि मरम अदुना अतोपगी लमदा संगसिलक्तुना वखलना सगतपा होमलैंड सेमगतुना लैमिनरिबा फुरुपसिंगबु थुगाइना बहोनरिबा सि थादोकदबने लोइनना येलो फुरुपसिंगबु इकाई खुमनगदबने मधु नत्रबदि चपचाना थेंगनदुना मधुगी पाखुम पीगनी हाइदेनसु पाउसुदा मखाताना फोंदोरक्ली अमरोमदनम उत्तराखंड हेलीकॉप्टर कायबदा पायलट अमदि इमुंग अमगी मियोई अहुम यावना पुन्ना तरे सिरी नहल अहमदाबाद की लमदम तामना पायगदब एयर इंडिया बी 787 एयरक्राफ्ट फ्लाइट नंबर AI 171 कायखिबगी थौदोकता मियोई सनिगा कुनगा तरे सिखिबदा ngaidingai ngasi उत्तराखंड की केदारनाथ हेलीकॉप्टर अमा पायबगी थौदोकता पायलट अमदि इमुंग अमगी मियोई अहुम यावना मियोई तरे लैखिद्रे हाइदि हेलीकॉप्टर कायबगी थौदोसी ngasi ayuk pung mangaga makhairom taba matamna thokibani रुद्रप्रयाग डिस्ट्रिक्ट डिजास्टर मैनेजमेंट ऑफिसर नंदन सिंह राजवर्न फोंदोरपगी मतुंगिनदी खुदोंथिबा नंगलब हेलीकॉप्टर अदु आरयन एविएशन प्राइवेट लिमिटेड किनी ngasi ayuk केदारनाथ की पायख्रबा मतुंग केदारघाट की मनाकी गोरिन कुनमदी अनिगी मरक्ता लेबा उमंगी सुक्तो काहिबना हाइदि थौदो अदु नोंग ताबा मदि लैसिल था मरम ओइरगा थोखिबा ओइबि याय हाइना थाजनारि अमसुम स्टेट अदुगी चीफ मिनिस्टर पुष्कर सिंह दामीना फोंदोखिबगी मतुंगिना स्टेट डिजास्टर रेस्पॉन्स फोर्स अमदि मदि लेनबा एजेंसी सिंगना थौदो थोफमदा संगसिननबा खनख्रि इंस्पेक्टर जनरल राजीव फोंदोखिबदा हेलीकॉप्टर कायख्रे अमदि पायलट यावना हेलीकॉप्टर अदु तोंखिबा मियोय तरे लैखिद्रे थौदो थोफम अदु रिमोट एरिया ओइबना थुना संगसिन मंगमखिदि अदुबु थौदोक थोफमदा पुलिस अमदि स्टेट डिजास्टर रेस्पॉन्स की टीम सिंग यौसनख्रे लैखिद्राबा पायलट अदुगी ममिंग कैप्टन राजबीर सिंह सवन कावी जयपुरदगिनि अतै लैखिद्राबा सिंग अदुना ओखिमातगी BKTC रिप्रेजेंटेटिव ओइबा विक्रम रावत से निफुको मंगा उत्तर प्रदेश तगी विनोद देवी से यांखै के तरुक अमसुम तेरिस्ती सिंह से तरागामपन महाराष्ट्र दगी राजकुमार जायसबल से निफुको मथुई माकी नुपी सरदा साइसबल से कुंथ्रागा मंगा मदि सही अनि मखाइदे ngaidi मसा नुपी काशी कवि हरि अमरोमदना कुकी लहुलुप सिंगी डिजिग्नेटेड कैम्प खर लथोकपा नत्रगा मफम होंदो होंजिन तौरबदि हिंसा थुलक्तुना मुक्नबि हेंगलकनी एसोसिएशन सस्पेंशन ऑफ ऑपरेशन सु द लेरिबा कुकी लहुलुप सिंगी डिजिग्नेटेड कैम्प खर मफम होंदोनबा मदि मफम खरदगी लथोकनबा मिनिस्ट्री ऑफ होम अफेयर्स न पुखलखिबा वाफमसु सदर हिल्स शिप्स एसोसिएशन अकन ममोन यानिंगदबा फोंदोरखली SAHILCA की इंफॉर्मेशन एंड पब्लिसिटी विंग थादोरखिबा मतुंगिना शूगी डिजिग्नेटेड कैम्पसिंग असि कुकी की लमदा लेबने कांगपोक्पी डिस्ट्रिक्ट की मफमसिंग द लैरिबा कैम्पसिंग अतोप मफम होंदोकपा मसु मफम खरदगी लथोकपा हाइबसि मेजॉरिटी कम्युनिटी की अयाबा येंगलगा मखोइगी नुंगाइगदबा लखतपम थोकपा खोंगथांग ओइगनी मिनिस्ट्री ऑफ होम अफेयर्स का सूद लेरिबा कुकी लहुबसिंगी लुसिंगबसिंगा वरि सानखिबसि मणिपुर थोकलिबा इरांग असिगा मरि लैनदबा तोंगानमनि मरम अदुना सेंटरना मिसंग मिखाइ नाइदना थबक तौगदबने करिगुम डिजिग्नेटेड कैम्प खरा लौथोकपा नत्रगना मफम होंदो होंजिन तौरबदि मदुना इरांग असिदा नौना हिंसा थोलक्तुना मुक्नबे हेंगलकपा ओइना थोककनि हाइनसु सिरोलसिना हाइदि अमरोमदना प्लेन कायबदा लैखिद्रबि nganthoigi DNA टेस्ट रिजल्ट ngasi phanglabe yari सिंगसोन की हयेंग फावगी मनुंग फंगलबा यारी एयर इंडिया B787 एयरक्राफ्ट फ्लाइट नंबर AI 171 कायखिबगी थौदोकता लैखिद्रबा मियोइसिंगी मनुंगदा मियोइ तरागा मथुइदी DNA टेस्ट तौरबा मतुंग मसा खांगदोकपा ngamखिबगा लोइनना ngasi इमुंग मनुंगी मियोइसिना खुसिनाख्रे मियोइ कुंथ्रागा मथुइदी DNA मैचिंग ओइरे हाइना ऑफिशियल सिंग लथोख्रे थौदो अदुना लैखिद्रबि थौबालगी कांग्रेरातपम ngantoi शर्मगी थावा याउद्रबा हक्सांग ngasi मसा खांगदोकपा ngamlabadi hayeng ma ki hakchang imphal da puraklaba yari laikhidrabi nganthoigi pokminabi mase gitanjali naha Ahmedabad thunglakhiba galoinana ma ki DNA sample laukrabne adubu sample adu test tawduna result khangnaba honabada yamdrabada pung humdragani thoisang mana maram moiraga ngasi result phanglaba yahiri laikhidraba nganthoigi imung manunggi miyoisina phongdorakhibada hauzik Ahmedabad lairibi mase gitanjali na flight
kaifam aduna ngarang satpaga loinana laisu katuna laikhidrabi manau nupi nganthoi gi thawai mami kakoluri nganthoi gi thawai yaudraba mayumna puraktuna aroibe mathomangam pangthokpa numit aduda mak laikhidabagi numit oina lauduna darami goiba thoram sing pangthoknaba imung manungnasu lepnari hairi amaromda thawdu oduna laikhidrabi kangpokpi district gi lamnun tem singson gi mapwasu ahmedabad nal yorakhibaga loinana maki DNA gi sample lokri maki sungasi natragan hayeng DNA gi result phanglabi yahan imung manungdagi phangwa paw manaidi kangpokpi district gi ngangom bank ward number 8 ta baragi yumda leibi singson gi apok mamana masanopi leikhidri habigi paw tabadagi wanta khibana maram oraga haujuk su laikanari maike dongi khunja kyana lamnung them singson gi mayumda laktuna awawada saruk yari ngarangsu CRPF ki DIG Amanis Kumar Sasar laikhidrabi lamnung them singson gi mayumda laktuna awaba saruk yaki thadau baptized situation TBA search kangpokpi gi tim laktuna miyam goloinana special condolence pangthoki hari panmayawadi lamnung them singson gi apokpa mapa sei kharagi mamangda laikhidaba goloinana mama masaka imphal gi all ambulance ta lerakibani awaba kya galoina mama masa leminari ngai kangluki lana maram oiraga kangpokpi de lanjena khiba galoina haujik kangpokpi district ki ngambom bank ward number 8 ta asan ba yum amada internally displaced person oina leibani hari amaromdana sabagi sang hengalakpana heat stroke khongkut pongkhatpa unsagi laina kya sandorakpa sang wakhalakli state asida sabagi sang hengalakpadi ki miyamna awaba me unhari State's Directorate of Environment and Climate Change ki sirolamagi matung ina dingrang power Imphal East ta Celsius degree kuntraga manga Bisnupura 36.4 Kaksingda 34.35 Kangpokpida 35.63 Senapati da 32.18 amadi None district ta kuntraga nipan jauna sakhi hairi sabagi sang nomo nomo gi hengalakpa sin akoibda leiriba thawai panba jiba singda natana miyoebi gi haksang na su khudong thiba kya thokali hairi sabe hengalakpa sina aikhoi miyoebada heat stroke khongkut pongkhatpa haksang sokthaba amadi unsa gi leina kya sandoraktu gi sangwong khadali haina National Program on Climate Change ki State Nodal Officer oiribi yengkhom BJ tan phongdorakli sabe hengalakpa sina ngak thoknana ba miyamna siksing thorang gi manungchana ising toina thakpa haira amadi manamasing marang kaina saba maru oina piklib angang sing amadi miron bisingna nungsa da thoktana basu khangali amaromdana plastic waste loisinana ba hona bada SHG na asobu thaudang lori Eco Network Manipur kunga taruk subu oina Eco Network Manipur na sangsilakhiba Go Green Go Clean campaign gi sarwa moina plastic amadi atai waste sing loisinana ba hona bada self help group SHG na asobu thaudang lori han Eco Network Manipur gi president Sinthangamba Laisramna press thokpa chirolaman haidi cholasin hai SHG singna punsilaga semba Balance Level Federation BHLF na ahumna saruk yaduna hairok part 2 thoksom laikai da leiba Eco Network Manipur gi plastic waste collection center asidagi plastic waste recycle asok traders ta kusinabaga mari leinana Ecop ningthau BHLF ki Kader thoksom jite sori na phungdokibne phungdokhi hairibadi laisemba BLF Hairok Part 3 Sakut Thaurang BLF Hairok Part 2 amadi Ecof Ningthau BLF 3 asi punsilagi Econet wangna sathariba plastic pollution hantanaba campaign asi SHG sing asabu thaudang loroga mafam da leira khulakta saithoktuna leiriba plastic sing khongolaga sel onthokjabane loinana plastic mai thaba amadi mafam sadabada langthokliba amasum saithokliba sigi mayokte Econet wangna sangsiliba khongjang asi SHG sing na mating pangjaba oina plastic sing khomjilaga sel onthokpani maduna campaign asigi mating pangduna plastic sahendana ba aremada manghal loisi sel onthokpa yarabani na miyam punu wokhal taminara saiki mana makata na phongdokibda plastic collection khakta natana single use plastic seasonaba hanthana ba plastic ki mut sinba yaba pholam kya puthokna ba Eco Network Manipur samnaraga paper bag puthokpagi training pangtokre makata na su training kya pangtoktun eco friendly oiba product kya puthokna bo khona bo oina phi gi khaw puthokna ba tailoring oiba kakpatu bagi tha manga gi training amasum atubu matam na pangthoklagani masidasna lakhu dagi puthokpa yaba item sing wa dagi puthokpa yaba item sing amadi leibak na sarak puthokpa item kya puthoktuna plastic season ba hanthana ba lubunan malamda mamo ehenduna global warming hanthana ba environment kan mada kharadang oirabusu mating pangmangang mani aduga SHG singda sujanom jaba thabak piduna setmilon fakalakpada mating ogini hariba thabak sing asi hena mai pakna ba lepa leituna hotna mina saiba wafam su phongdorakli hari
Makha chatharakpa oina topa paw mana BJP gi spokesperson Michael Lamjathangna su abrogate tawnawa PM amasung Home Minister taksinkhri India government amasung Kuki militant singa sathariba su si makhatana sathandraba tada namdamasida santi purakpa ngamgani haina maikei kyadagi central government ta pressure piringai ser asida BJP Manipur Pradesh ki spokesperson T Michael Lamjathang haukip ki maikei digi KNO amasum UPF ka tawna ribisu agreement su kudakti abrogate tawgadabani haina India gi Prime Minister Narendra Modi amasum Home Minister Amit Shah taksinkhri BJP gi spokesperson asigi maikei digi center da taksinkiba warol amada state asigi elected government asi collapse oibadagi sahi asigi February thadagi president rule lerakibani loinana kariguma su agreement asi makhatana sangdokpa tarabadi Manipur tang tadaba phibam mayoknarakani haukiba sahi inglising aniga kunga humdagi me humdagi Manipur tholakhiba irang asi haujik phawbu lakshin ngamdabigi miyamna piendaba masum central government thajadaba kya laidi Media report Ministry of Home Affairs ki maikei su agreement adu makhatana sangtorakpa yai haiba wafam phongdorakiba duda BJP gi spokesperson asigi maikei nungnang phongtroduna asigumba warep asina Manipur gi territorial integrity amasung constitutional identity da akaiba kaya pirakani haukiba sai English singaniga amada Indo-Naga peace fire ceasefire da without territorial limit haiba wafam yaukibadudagi Great June uprising ki thaudok thoktuna naha taragani pan ki punsi mangkibane loinana sai khudingi June taragani pan asi symbol of resistance ona ningsingduna thauram pangthokuna nakli thauram madu thokiba sahi kunga mari pharakpaga loinana kariguma su agreement ase amuhana sangdokpa tarabadi English ngani amada thokiba thaudo adugumna paksana tangdu leita daba phiba mamayonagani Civil society group, student union amasung community organization kiana president rule gi makhat nakal namata gi weba warep amata laudanaba hana digi hona khulau kya laudun laklibane maram maduna su agreement asi khudakta abrogate tawgadabane Ministry of Home Affairs ki mekedi su gi ground rules sing satna hanba ngamdabana effective oiba ngamdribane Manipur gi singi lamda hingsa thokaliba insurgent groups ngasi lakshindanaba ahanba miyeng thamgadabani hairaduna haiba groups ngasi militant ama oina treat tawgadabani